Piklibi nupi majamada sexual assault chathabada mara leiraba myoema fast track special court number 1 na chahitara kaisum sangda leinaba yathang pikrai court na chahitara kaisum sangda leinaba yathang pikraba nupa adu Bisnupur district ki mafam amadagi chahi 13 suraba Muhammad Abdul Rahman chahi 13 ni panbayawadi thaudo si kumza lisingani tara humdoi ki November tara tarukta thokibani thaudo du da victim oi horabi nupi macha sigi imung manungna police ta wakalakpagi matung inna Abdul Rahman bo police na fagalaba matong court case sathaduna lakhibani case asigi hearing kaya chatharaba matung tha asigi kunipan da pangthokiba aroiba hearing da court na Abdul bu thaudo du da mara leiri haina lauthokibani mara gi matung inna fangadaba chairak aduna ngasi lauthokibani Abdul na fangadaba chairak adu lauthoktringay mamangda accused asigi advocate na chairak adu komthopina ba judge ta taksinki adubu public prosecutor na Abdul bu maragi matung inna akan ba chairak pina ba judge ta taksinki judge na nakal ani gi wafam taraba matung Abdul Rahman chahitara kaisum sangda leina ba yathang pikhibani loina na mara leraba Abdul bu lupa lakh ama fine oina thina basu khanghanki Masigi mathakta victim oi horabi nupi machadu da Manipur lenga ki victim compensation fund dagi lupa lakh mari compensation oina pinaba mari lenaba authority da sukhangan krai